Video asina leiriba, yengliba mayamda entertainment oina semjabani. Video asida atamna na mayamda singnaba, karimnaba leiradi, amadi. Political kayadasu atamna na ngangbisakpi twdbanate. Masida oiriba, toriba, ngangliba kayase writer majiwakani. Writer haise kanagi, imungda changaga, hangaga, ebanate. Writer hybasidi karino kangdaba, amada semjabani. Kanagi punsida panabasu yai. Kanagi punsi rolsu manabasu yai. Awabagi wakanchab manabalambi singni. Ang kontrabay magiray pag sila yabay ray siya sing naninghana na sundok na ba hotnajakhibani apumba na panggal ni panggali Kailan siya huye 다 hꯧꯖꯤꯛꯁꯦ ꯌꯥꯝꯅ ꯂꯨꯔꯦꯕꯣ ꯀꯩꯅꯣ ꯀꯌꯥꯝ ꯂꯨꯔꯒꯦ ꯅꯪ ꯂꯨꯞꯂꯒ ꯌꯦꯡꯂꯨꯔꯕꯣ ꯂꯨꯞꯂꯁꯨ ꯑꯗꯨꯝ ꯈꯪꯅꯩ ꯍꯥꯏꯌꯨ ꯇꯥꯁꯦ ꯀꯔꯤꯅꯣ ꯅꯪꯅ ꯈꯪꯉꯤꯗꯨꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯀꯌꯥꯁꯦ ꯌꯥꯝꯅ ꯀꯤꯗꯦꯕꯣ ꯃꯤ ꯐꯕꯁꯨ ꯀꯦꯃꯦꯔꯥꯗ ꯄꯨꯊꯣꯛꯑꯒ ꯐꯤꯂꯝ ꯅꯝꯕ ꯁꯥꯔꯒ ꯐꯔꯦ ꯍꯥꯏꯕ ꯇꯧꯕ꯭ꯔꯣ ꯀꯤꯔꯦꯗ ꯇꯥꯕꯗ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯌꯦꯇꯨꯝ ꯎꯠꯂꯒ ꯐꯥꯒꯦ ꯍꯥꯏꯔꯛꯇꯅ ꯃꯄꯥꯟ ꯊꯣꯛ ꯌꯥꯗ꯭ꯔꯦ ꯊꯣꯛꯎꯅꯨ ꯅꯪ ꯑꯗꯨꯒꯨꯝꯕ ꯃꯤꯗꯣ ꯃꯄꯥꯟ ꯊꯣꯛꯍꯜꯂꯛꯀꯅꯤ ꯏꯇꯥꯎ ꯑꯗꯨ ꯏꯇꯥꯎ ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯛꯀꯁꯦ ꯕꯣꯟ ꯑꯀꯥꯝꯕꯗꯧ ꯀꯥꯝꯊꯣꯛꯂꯛꯀꯅꯤ ꯀꯧꯗ ꯀꯔꯤꯕꯣ ꯅꯪꯒꯤ ꯋꯥꯗꯨꯅ ꯍꯦꯟꯅ ꯀꯤꯔꯦꯗ ꯑꯩꯅ ꯍꯥꯏꯗꯤ ꯄꯨꯛꯁꯦ ꯀꯪꯉꯣꯏꯗ꯭ꯔꯣ ꯍꯥꯏꯕ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯑꯗꯨꯗꯤ ꯄꯦꯂꯥ ꯑꯃ ꯊꯝꯂꯒ ꯂꯣꯏꯔꯦ ꯅꯪꯁꯦ ꯑꯩꯗꯧꯅ ꯄꯪꯉꯤꯅ ꯑꯩꯈꯣꯏꯁꯦ ꯁꯥ ꯑꯣꯟꯕ ꯑꯃ ꯃꯊꯧ ꯇꯥꯔꯤꯌꯦ ꯅꯠꯇ꯭ꯔꯗꯤ ꯃꯤ ꯑꯣꯏꯕ ꯉꯝꯂꯔꯣꯏ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯏꯇꯥꯎ ꯁꯥ ꯑꯣꯟꯕ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯇꯧꯕ ꯍꯣꯏ ꯑꯩꯁꯨ ꯈꯪꯗꯦ ꯅꯠꯇꯦꯗ ꯅꯨꯄꯤ ꯑꯉꯥꯡ ꯔꯦꯞ ꯇꯧꯕ ꯁꯦꯀꯦꯟ ꯈꯨꯗꯤꯡꯒꯤ ꯐꯥꯔꯒ ꯍꯥꯠꯄꯗꯨꯔꯣ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗꯅ ꯕ꯭ꯂꯦꯛꯃꯦꯟ ꯀꯌꯥ ꯇꯧꯕꯗꯨꯔꯣ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕ ꯑꯃꯗ ꯑꯃꯨꯛ ꯂꯪꯊꯣꯛꯄ ꯂꯣꯟꯅꯒ ꯅꯨꯄꯤ ꯀꯣꯏꯕ ꯅꯨꯄꯥ ꯀꯣꯏꯕ ꯑꯁꯤꯒꯨꯝꯕ ꯀꯌꯥꯒꯤꯁꯤ ꯅꯨꯄꯥ ꯊꯣꯛꯄꯒꯤ ꯍꯦꯟꯗꯅ ꯍꯥꯏꯗꯤ ꯁꯥ ꯑꯣꯟꯕ ꯍꯥꯏꯗꯣ ꯑꯁꯤ ꯇꯧꯔꯗꯤ ꯑꯣꯏꯗꯣꯏꯔꯣ ꯍꯣꯏ ꯑꯗꯨ ꯑꯣꯏꯗꯣꯏꯅꯤ ꯑꯩꯈꯣꯏꯗꯤ ꯍꯩꯁꯨ ꯍꯩꯔꯣꯏꯗ ꯑꯦꯛꯖꯥꯝ ꯊꯥꯔꯛꯄꯗ ꯅꯣꯠ ꯄꯤꯛꯇ꯭ꯔꯨꯗꯨꯃ ꯄꯨꯊꯣꯛꯑꯒ ꯁꯤꯟꯕꯗ ꯅꯝꯕꯔ 1 ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯆꯠꯂꯕꯁꯤꯗ ꯀꯃꯥꯏꯅ ꯁꯥ ꯑꯣꯟꯗꯣꯏꯅꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯁꯤꯔꯦꯗꯅ ꯁꯤꯕꯗꯤ ꯇꯜꯂꯤ ꯀꯩꯒꯤ ꯑꯩ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯝꯒꯦ ꯍꯦꯛ ꯐꯪꯕꯒ ꯁꯤꯔꯁꯨ ꯌꯥꯔꯦ ꯀꯔꯤ ꯑꯩꯁꯨ ꯈꯪꯗꯦ ꯑꯗꯨꯅ ꯃꯤꯁꯤꯡꯁꯦ ꯑꯃꯠꯇ ꯊꯥꯖꯕ ꯌꯥꯗ꯭ꯔꯦ ꯊꯥꯖꯔꯨꯅꯨ ꯀꯩꯅꯣ ꯆꯠꯂꯦ ꯀꯩꯒꯤ ꯅꯪ ꯃꯤ ꯅꯠꯇ꯭ꯔꯣ ꯑꯣꯏ ꯑꯩꯁꯨ ꯅꯠꯇꯦꯅꯦ ꯅꯪꯅꯦ ꯀꯤꯔꯤꯁꯦ ꯃꯤ ꯀꯤꯕꯗꯤ ꯂꯥꯏꯔꯗꯅ ꯕꯣꯔꯥ ꯆꯥꯁꯦ ꯑꯩ ꯂꯩꯕꯤꯒꯦ ꯉꯥꯏꯈꯣ ꯍꯣꯏ ꯆꯥꯁꯤ ꯂꯥꯛꯑꯣ